Anglai News ki numidangi pau min eng tabiri bapumna maku Roma Ilanggopna ikokno na kurumjari. Kuki NP ki President Chenalakpa maram chade Kangpopi District ki Cycle Police Station ki manung chanba lungjangda lam ekar nimpu manga da tharamba popi yanthanaba security force na changbada athing bapira khiba loinana Kuki NP ki President CS Adang Khongsa ki mathakta FIR launch tawba maram chade haina Kuki NP ki Tirol amana hairi makata na hairi bana Kuki NP ki President masamang masangam da bana maram oiraga mapalam da leki maram aduna mahaki mathakta siriba maral adu yumpam yaude Manipur Police Department ki maikai dagi CS Adang Khongsa ki mathakta paliba FIR asigi mari leinana official oina sengdok warol thokadabani hairi Myanmar gi Irang na nauna border da refugees ani hompurom changchilakpadagi high alert lautukre PLA gi kedar ama leirol chankhibagi matang da inquiry tawnaba khangankre Myanmar da hojik tholiba civil war achi da Manipur gi youth kya yamna sikrabagi haibadu Indian security agencies sing gi maikai dagi verify tawnaba honabaga loinana Irang mayokna riba state achi da kya yamna chaiteng pibagi haibadu yamna kana monitor tawri Haukiba January 23 kunmapan phawba border da khotongna bagi thawdo aduda maram oiraga Myanmar refugees ani hompu Indo-Myanmar border gi Morega tainaba saruk chingda tangjafam lawduna leiri oirakliba fibam asida border da high alert lauthokre haina defense force tamana hairi marasida haukiba sayolda PLA gi kedarama Imphal East ki Androda miyoi cha kaya yauna leirol chankiba thawram adugi matangda inquiry tawnaba mari leinaba official chingda khangankre hairi Myanmar gi Matupi district da CDF amadi MDF ki lalholup ani khotongnaba da asopan yaukre India ga yumlo nariba Myanmar gi Matupi district da lalholup ani haibadi Chilean Defense Force amadi Matu Defense Force ani gi marakta nauna khotongnarapdagi Matu Defense Force ki miyoi kya asopan nangkre hairi khotongnabagi thawdo adu ZORO amadi YMA ani gi maikai dagi khotongnabagi thawdo adu makha chathadanaba appeal tawkre maru oina khotongnaba adu lamgi wahaudagi thokibani hairi khotongnabagi thawdokta Matu Defense Force ki kangbuna Chin State ki Myanmar ga tainariba Matupi district ki Chumha da leiba Chilean Defense Force ki camp ta attack chathagibagi thawdokni hairi UPPK gi lanmi ama miyamdagi sel khaibani haiba miyoi ama Pribak Pro gi kedar ama fari Thawbal district amadi Imphal West district ka tainaba mafam chingda leiba miyamdagi sel khaibada chenaba singni haiba UPPK gi lanmi amasung Kaching district ki Irengban Hawairau area dagi fari hairi faraba miyoi adugi maming Faroizam thoiba singa Elise Salamba chahi kulumdoi kawi mangondagi mobile phone ama 4-wheeler ama Aadhaar card ama PAN card ama voter ID card ama wallet ama fagali hairi amaromda Imphal West district ki city PS ki manung chanba Khuyathong crossing da sungarang miyamdagi sel khaibada chenabani haiba miyoi ama fagali hairi fagalaba miyoi adu tel haiba ningomam chai 38 Elise Ken kawi mangondagi 9mm pistol ama maru mari yauba magazine ama mobile phone ama Aadhaar card ama 4-wheeler ama fagali hairi amaromda ngarang ngai ripok bazar dagi su Pribak Pro gi lanmi ama security force ki kangbuna pari hairi paraba miyoi adugi maming Sinam yaina Elise chingakpa chahi nimpu manga kawi mangondagi 4-wheeler ama mobile phone ama fagali hairi Manipur da article 325 chanai haina BJP Manipur Pradesh na mayek sengna pungdokpa ngamdri state asida constitution gi article 325 chanai chanade haibagi leiramba chamamnaba adu BJP Manipur Pradesh na chanai haiba mayek sengna pungdokpa ngamdri Manipur na state wo panglamdai da union territory macha macha khaidokpa yabagi article Congress na karigi constitution da hablamlibano Dr. Akoi Zambimol na tampakta kulngakpa sing fanaba thaurangli haina BJP Manipur Pradesh ki maikai dagi thamlakli wafam asing asi Niti Aipa Chutekta Leba Thambal Sanglenda Pangthokiba Paumi Singa Unaba Amada BJP Manipur Pradesh ki General Secretary K. Sharat Kumar na pangthokibani mahana makatana hai Manipur gi hauji oiriba fibam asida aikoi machel gi marakta awai okhum tawnaduna leiba matam nate ruling party ama oina irang asi lojinaba honabada hena meeting changduna lagli opposition party na langba haurakpada nemthanaba leiruba Manipur gi irang amu haurakpagi mami tai haiba wafam paladuna mamang thakta Congress lengangna Sweramba kaya adu putoktuna wapam kya thanki amaromda BJP Manipur Pradesh ki spokesperson Suresh Kumar mayang lamamna phongdokibada matang kuina chatharaklaba Manipur gi irang lamdam asigi MP ama oiriba Dr. Akoi Zambimol na mayek sengna khangba ngamdre haina ngarang mahana parliament mifamda Manipur da thokliba irang asigi haurakpam tido u haina phongdokiba wapam aduna mayek sengna takli Manipur da QNet business atingba thamle fidam Bihan Direct Selling India Private Limited Hariba Direct Selling Reselling Multi-Level Marketing ki business model asi Manipur gi leibak lehau da sanaba business na tihaina fidangi president Wahengbam Santa Maitai na ngachi Langol Game Village da leiba fidangi office ta pangtokpa pawgi mifam amada mahana phongdokre mahana makata na hai hariba asigi maramdi karisu khangdriba
लाइक लाइसुगी मंगाल निंगथिंगना फंगहौदबा अराप खुंगंगी चमना सुरगा नोमलगा हिंजरिबसिंगदा थबक पीगनी हाइबगी अचौबा मंगलान अमा पीरगा अचौबा सेनफम पुथोकहनबा ऑनलाइन दा फ्राउंड की इंटरव्यू अमा तौदुना इंडिया की कैपिटल दिल्ली दा थुना चटनबा प्रेशर तौबा हाना अमादि थुना जॉइन तौरगदी खुदोंजाबा हेना फंगनी हाइदुना इमुंगी लेजबा लौ इंकोल मालचांग तुगाई हंदुना चेल लौथोकली लोइनना कौशलिबा मियोइसिंग असि ट्रेनिंग नि हाइना कंपनी की रूल अमसुंग रेगुलेशन हाइदबिदा था अमा मतम मंगली मसीदा नतना नौना लांग असिदा थुरबा नुपा नुपीसिंगबु पुन्ना रूम अमतदा थमजिली असिगुम्बा फतबा थबक असी इसा इसागी युमदा थोकलोय हाइनिंगाय लेते मरम असिना फतबा चटनबी असिदा यावदनबा मखाताना होनामिनसी अमदि मणिपुर लेंगाक अमदि मरी लेनबा लुपसिंगना लुचिंगबिदुना इरमदंग कंगलेपाक मणिपुर असिदा अमु हना थौदोक असी थोहलदनबा होनाबियु बिहान डायरेक्ट सेलिंग इंडिया प्राइवेट लिमिटेड क्यूनेट असी मणिपुरदा फिदमना मतम कक्तना अतिंग बथमनि हाइरी।